Paomi Nattaba Miyoi Singna Press Thaba Vest natraga Jecket Litpa amadi Press Thaba sticker sing vehicle da Nappa ki thawong Khudakta Lepiyu haina amju amasung EGM na punna thokpa cherol amana hairi cherol asina makhata na hai Manipur gi irang asina maram oiduna miyam da pau phanghanbagi mathau pangthokliba Paomi singsu awaba amadi kudong chadaba kaya mayoknari Cheraga sida register tawdaba media practitioner kaya amasu thoraktuna miyam da chamamnaba pokhalle tasengna mathau tawjariba Paomi singda apanba oire hairi khudam oina YouTuber blogger amadi vlogger kaya thongdok thokpamda thengna laktuna masana apamba mawongda miyam da paudam piba pumnamakna thengnaraba ngaktani asigumba miyoi sing asina Thawdok thokpamda changbada amju amadi AGM na thingbagi hak laite tawbatabu makoisu press thaba vest natraga jacket sijinaba asidi yaba ngamloi hairi makoigi maraktagi miyoi khara press thaba sticker masa gi vehicle da naplaga chatle haibagi pausu tare maram asina press thaba vest natraga jacket amasung sticker Paomi Nattaba miyoi singna sijinabiganu Police amadi law enforcing agency singna press thaba vest natragana jacket amasung sticker sijinai haiduna hekta komthokpiganu mayek sengna masak masa khangdokpagi thabak chathabiyu hainasu amju amasung EGM gi apunba cherol asina makha tarakli